ꯑꯍꯥꯟꯕꯃꯛꯇꯗ ꯁꯟꯖꯤꯠ ꯁꯔꯃꯅ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯑꯗꯣꯝꯅ ꯌꯦꯡꯕꯤꯔꯤꯕꯁꯤꯅ ꯌꯦꯡꯁꯤꯟꯁꯤ ꯈꯪꯍꯧꯁꯤ ꯃꯅꯤꯄꯨꯔ ꯃꯔꯨꯞꯁꯤꯡ ꯑꯩꯅ ꯉꯁꯤ ꯄꯨꯖꯔꯤꯕ ꯇꯣꯄꯤꯛꯁꯤ ꯃꯁꯤꯅꯤ ꯌꯥꯝꯅ ꯋꯥꯏ ꯆꯤꯟꯕ ꯑꯩꯈꯣꯏꯒꯤ MI ꯑꯦꯀꯥꯎꯟꯠ ꯂꯣꯛ ꯂꯩꯈꯤꯕ ꯐꯣꯟꯗ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ ꯃꯁꯤ ꯀꯔꯤꯒꯤꯗꯃꯛ ꯂꯣꯛ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯄꯥꯁꯋꯥꯔꯗ ꯀꯥꯎꯈꯤꯕꯀꯣ ꯄꯥꯁꯋꯥꯔꯗ ꯀꯥꯎꯕꯗꯤ ꯑꯔꯥꯏꯕꯅꯤ ꯑꯃꯔꯣꯝꯗ ꯔꯤꯀꯣꯚꯔ ꯇꯧꯕ ꯌꯥꯏ ꯄꯥꯁꯋꯥꯔꯗꯇꯤ ꯌꯥꯝ ꯂꯥꯏꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯔꯦꯖꯤꯁꯇꯔ ꯇꯧꯈꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯨ ꯀꯥꯎꯔꯕ ꯏꯃꯦꯜꯁꯨ ꯀꯥꯎꯊꯣꯛꯈ꯭ꯔꯕ ꯑꯩ ꯏꯐꯝꯗ ꯑꯩ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯨꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯒꯤ ꯏꯃꯦꯜ ꯗꯨꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯃꯇꯝꯗꯨꯗꯅꯦ ꯑꯗꯒꯤ ꯄꯥꯁꯋꯥꯔꯗꯁꯨ ꯀꯥꯎꯊꯣꯛꯈꯤꯕ ꯍꯥꯏꯔꯤꯕ ꯑꯍꯨꯝꯃꯛꯁꯤ ꯀꯥꯎꯔꯕ ꯃꯇꯝꯗꯅꯤ ꯑꯩꯈꯣꯏꯅ MI ꯑꯦꯀꯥꯎꯟꯠ ꯂꯣꯛ ꯇꯧꯈꯤꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯍꯦꯛ ꯃꯥꯌꯣꯛꯅꯔꯤꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯋꯥꯏꯀꯣ ꯃꯁꯤ ꯊꯨꯒꯥꯏꯕꯗ ꯍꯣꯏ ꯌꯥꯝ ꯂꯥꯏꯅ ꯀꯝꯄ꯭ꯌꯨꯇꯔꯗ ꯊꯨꯒꯥꯏꯕ ꯌꯥꯏ MI ꯐ꯭ꯂꯥꯁ ꯇꯨꯜ ꯁꯤꯖꯤꯟꯅꯔꯒ USB ꯗ꯭ꯔꯥꯏꯚꯔ ꯁꯤꯖꯤꯟꯅꯔꯒ ꯑꯃꯗꯤ ꯐꯥꯔꯝꯋꯦꯌꯔ ROM ꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁ꯭ꯇꯣꯛ ROM ꯍꯥꯏꯅꯕꯗꯣ ꯃꯁꯤꯁꯤꯡꯁꯦ ꯑꯗꯨꯕꯨ ꯃꯣꯗꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯤꯕꯗ ꯍꯦꯛ ꯐꯪꯗꯕ ꯑꯗꯨꯒꯨꯝꯕ ꯁꯣꯐꯋꯦꯌꯔꯁꯤꯡ ꯌꯥꯎꯏ ꯍꯥꯏꯗꯤ ꯃꯣꯗꯦꯜ ꯈꯔꯗꯅ ꯌꯥꯝ ꯂꯥꯏꯅ ꯐꯪꯕ ꯃꯣꯗꯦꯜ ꯈꯔꯗꯅ ꯊꯤꯕꯗ ꯄꯥꯛ ꯍꯦꯛ ꯐꯪꯗꯕ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯍꯥꯏꯖꯒꯦ ꯈꯜꯂꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ MI ꯑꯦꯀꯥꯎꯟꯠꯁꯤ ꯂꯣꯛ ꯇꯥꯈꯤꯕ ꯇꯥꯔꯒꯗꯤ ꯊꯨꯒꯥꯏꯕꯒꯤ ꯅꯤꯌꯣꯝꯗꯨꯗꯤ ꯑꯩ ꯀꯣꯟꯅ ꯎꯠꯆꯒꯦ ꯑꯩꯅ ꯉꯁꯤ ꯎꯠꯆꯒꯗꯧꯔꯤꯁꯤꯅ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯍꯥꯏꯗꯤ ꯀꯝꯄ꯭ꯌꯨꯇꯔꯗ ꯃꯁꯤ ꯍꯥꯏꯔꯤꯕ ꯂꯣꯛꯁꯤ ꯊꯨꯒꯥꯏꯅꯕ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯄꯥꯝꯕꯩꯗꯨ ꯂꯩꯇ꯭ꯔꯦꯅ ꯈꯜꯂꯁꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯨꯝꯗ ꯏꯁꯥꯅ ꯇꯧꯖꯕ ꯌꯥꯕ ꯍꯥꯏꯗꯤ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯆꯠꯂꯨꯒꯗꯕꯁꯨ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕꯗꯨ ꯐꯪꯗ꯭ꯔꯦꯅ ꯈꯜꯂꯒꯗꯤ ꯌꯨꯝꯗ ꯏꯁꯥꯅ ꯇꯧꯖꯕ ꯌꯥꯕ ꯃꯑꯣꯡꯗꯅꯤ ꯃꯁꯤ MI ꯑꯦꯀꯥꯎꯟꯠꯗꯤ ꯀꯥꯏꯈꯤꯔꯣꯏꯀꯣ ꯂꯣꯛꯁꯤꯗꯤ ꯀꯥꯏꯒꯗꯕ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯐꯣꯟꯁꯦ ꯍꯥꯟꯅꯒꯤ ꯅꯣꯔꯃꯦꯜ ꯐꯤꯕꯝꯗꯨꯗ ꯁꯨꯝ ꯁꯤꯖꯤꯟꯅꯕꯗꯤ ꯌꯥꯒꯅꯤ ꯑꯗꯨꯒ ꯂꯣꯛꯁꯤꯗꯤ ꯑꯗꯨꯝ ꯂꯩꯒꯅꯤ ꯂꯣꯛꯁꯤ ꯊꯨꯒꯥꯏꯕꯒꯤꯗꯤ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯛ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯎꯠꯆꯒꯗꯧꯔꯤꯕ ꯃꯣꯕꯥꯏꯜ ꯃꯣꯗꯦꯜꯁꯤꯗꯤ ꯈꯔ ꯂꯤꯕ ꯍꯥꯏꯗꯤ Redmi 1S ꯅꯤꯀꯣ ꯑꯗꯣ ꯁꯤꯁꯤꯡꯁꯤꯗꯗꯤ ꯑꯦꯟꯗ꯭ꯔꯣꯏꯗ ꯚꯔꯖꯟꯁꯤ ꯈꯔ ꯂꯤꯕꯅꯤꯅ ꯃꯣꯏ ꯁꯦꯀꯦꯟ ꯁ꯭ꯄꯦꯁꯀꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯦ ꯑꯗꯨꯒ ꯁꯦꯀꯦꯟ ꯁ꯭ꯄꯦꯁꯀꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯕ ꯃꯣꯕꯥꯏꯜꯁꯤꯡꯗꯗꯤ ꯁꯦꯀꯦꯟ ꯁ꯭ꯄꯦꯁꯇ ꯑꯩꯅ ꯍꯧꯖꯤꯛ ꯎꯠꯆꯗꯧꯔꯤꯕ ꯇ꯭ꯔꯤꯛꯁꯤ ꯁꯤꯖꯤꯟꯅꯔꯒ ꯁꯦꯀꯦꯟ ꯁ꯭ꯄꯦꯁꯇ ꯄꯨꯁꯤꯜꯂꯒ ꯌꯥꯝ ꯂꯥꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯏꯀꯣ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯣꯕꯥꯏꯜ ꯈꯔ ꯂꯤꯕꯁꯤꯗꯗꯤ ꯁꯦꯀꯦꯟ ꯁ꯭ꯄꯦꯁꯀꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯕꯅ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯎꯠꯆꯔꯤꯕ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯦꯄꯦꯛꯁ ꯂꯣꯟꯆꯔ ꯍꯥꯏꯔꯤꯕ ꯂꯣꯟꯆꯔ ꯃꯈꯜꯁꯦ ꯁꯤꯖꯤꯟꯅꯔꯒ ꯇꯧꯕ ꯇ꯭ꯔꯤꯛꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯁꯤꯝꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯂꯥꯛꯄꯤꯔꯣ ꯑꯩ ꯃꯣꯕꯥꯏꯜ ꯁ꯭ꯀ꯭ꯔꯤꯟꯒ ꯀꯣꯟꯅꯅ ꯍꯥꯏꯔꯤꯕ ꯃꯑꯣꯡꯁꯤꯃ ꯎꯠꯆꯔꯒꯦ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ MI ꯃꯣꯕꯥꯏꯜꯁꯤꯡꯗ MI ꯑꯦꯀꯥꯎꯟꯠ ꯂꯣꯛ ꯇꯥꯕ ꯍꯥꯏꯅꯕꯗꯨ ꯃꯗꯨꯅꯤ ꯁꯤꯅꯤ ꯑꯗꯣ ꯀꯃꯥꯏꯅ ꯍꯥꯡꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩ ꯎꯠꯆꯔꯛꯀꯦ ꯁꯤ ꯍꯧꯖꯤꯛ ꯄꯥꯁꯋꯥꯔꯗ ꯀꯥꯎꯈ꯭ꯔꯦ ꯍꯥꯡꯅꯅꯕ ꯍꯣꯠꯅꯔꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯁꯨꯃꯥꯏꯅ ꯂꯣꯛ ꯇꯥꯔꯒ ꯂꯩꯔꯦ MI ꯑꯦꯀꯥꯎꯟꯠꯅ ꯂꯣꯛ ꯑꯣꯏꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯣꯕꯥꯏꯜꯅꯤ ꯍꯧꯖꯤꯛ ꯃꯁꯤ ꯌꯦꯡꯕꯤꯌꯨ ꯑꯩꯅ ꯑꯣꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯥꯁꯦ ꯑꯗꯨꯝ MI ꯑꯦꯀꯥꯎꯟꯠ ꯂꯣꯛꯇ ꯑꯗꯨꯝ ꯂꯩꯔꯅꯤ ꯐꯣꯟꯁꯤ ꯁꯤꯖꯤꯟꯅꯕ ꯈꯣꯠꯄ ꯑꯝꯇ ꯌꯥꯔꯔꯣꯏ MI ꯑꯦꯀꯥꯎꯟꯠꯁꯤ ꯂꯣꯛ ꯇꯥꯔꯒ ꯑꯗꯨꯝ ꯂꯩꯔꯅꯦꯕ ꯃꯁꯤ ꯌꯦꯡꯕꯤꯌꯨ ꯉꯥꯛꯇꯪ ꯉꯥꯏꯃꯤꯟꯅꯁꯤ ꯃꯥꯅ ꯑꯣꯟ ꯇꯧꯔꯛꯄꯗꯣ ꯍꯧꯖꯤꯛ ꯑꯣꯟꯗꯤ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯁꯤꯒꯤ MI UI ꯁꯤ 9 ꯅꯤꯀꯣ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ MI UI 9 ꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯪꯁꯤꯟꯖꯔꯦ ꯁꯤ ꯁ꯭ꯋꯤꯆ ꯑꯣꯟ ꯍꯦꯛ ꯇꯧꯕꯒꯅꯤ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯏꯁꯤ ꯑꯗꯨ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯂꯦꯡꯒ꯭ꯋꯦꯖꯁꯤ ꯈꯟꯕꯤꯔꯣ ꯏꯪꯂꯤꯁ ꯏꯟꯗꯤꯌꯥ ꯄꯤꯔꯤꯁꯤ ꯑꯗꯨꯒ ꯅꯦꯛꯁ ꯇꯧꯕꯤꯔꯣ ꯁꯤ ꯑꯗꯨꯒ ꯔꯤꯖꯟꯁꯨ ꯏꯟꯗꯤꯌꯥ ꯈꯟꯕꯤꯒꯗꯕꯅꯤ ꯁꯤ ꯏꯟꯗꯤꯌా ꯈꯟꯕꯤꯔꯣ ネクス ꯇꯧꯕꯤꯔꯣ ꯌꯥꯔꯦ ネクス ꯁꯤ ꯅꯦꯠꯋꯥꯔꯛꯁꯤ ꯁ꯭ꯀꯤꯞ ꯇꯧꯕꯤꯔꯣ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯁꯨꯝ ꯁ꯭ꯀꯤꯞ ꯂꯥꯛꯄꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯎꯕꯤꯔꯦꯀꯣ ꯁꯨꯃꯥꯏꯅ ꯁꯥꯏꯟ ꯏꯟ ꯇꯨ ꯌꯣꯔ MI ꯑꯦꯀꯥꯎꯟꯠ ꯍꯥꯏꯅ ꯂꯩꯔꯅꯦꯕ ꯃꯥꯒꯤ ꯍꯣꯝ ꯄꯦꯖꯇ ꯁꯨꯡꯊꯣꯛ ꯊꯣꯛꯍꯜꯂꯛꯄ ꯌꯥꯔꯔꯣꯏ ꯃꯥꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯑꯣꯏꯕ ꯐꯪꯁꯟꯁꯤꯡ ꯑꯝꯇ ꯎꯕ ꯉꯝꯃꯔꯣꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯝꯗꯧꯅꯤ ꯁꯤ ꯕꯦꯛ ꯇꯧꯊꯣꯛꯄꯤꯔꯣ ꯁꯨꯃꯥꯏꯅ ꯕꯦꯛ ꯇꯧꯊꯣꯛꯄꯤꯔꯣ ꯁꯤ ꯕꯦꯛ ꯇꯧꯕꯤꯔꯣ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯂꯩꯔ ꯃꯇꯝꯗ ꯁꯤꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯄꯣꯂꯤꯁꯤꯁꯤꯗ ꯆꯪꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯑꯦꯅꯤ ꯁꯤꯗ ꯊꯣꯛꯏꯕ ꯋꯥꯍꯩꯁꯤꯡꯁꯤꯗ ꯉꯥꯛꯇꯪ ꯅꯝꯃꯒ ꯂꯩꯕꯤꯌꯣ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯂꯩꯔ ꯃꯈꯥꯗ ꯁꯤ ꯐꯤꯕꯝꯁꯤ ꯊꯣꯛꯂꯛꯀꯅꯦꯕ ꯉꯥꯛꯇꯪ ꯁꯤ ꯑꯃꯨꯛ ꯕꯦꯛ ꯇꯧꯊꯣꯛꯆꯒꯦ ꯁꯤ ꯊꯣꯛꯈꯤꯗ꯭ꯔꯦꯀꯣ ꯉꯥꯛꯇꯪ ꯅꯝꯃ ꯂꯩꯕ ꯑꯦꯅꯤ ꯋꯥꯔꯗ ꯑꯝꯗ ꯑꯗꯨ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑ ꯃꯇꯨꯡꯗ ꯁꯤꯒꯤ ꯋꯦꯕ ꯕ꯭ꯔꯥꯎꯖꯔꯁꯤꯗ ꯆꯪꯁꯤꯟꯕꯤꯔꯣ ꯑꯗꯨ ꯒꯨꯒꯜ ꯑꯦꯞꯁꯤ ꯈꯟꯕꯤꯔꯣ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯕ ꯃꯁꯥꯅ ꯁꯤꯗ ꯄꯨꯁꯤꯟꯖꯔꯛꯑꯅꯦꯕ ꯒꯨꯒꯜ ꯑꯦꯞꯁ ꯑꯗꯨ ꯁꯤꯒꯤ ꯃꯊꯛꯁꯤꯗꯩꯗ ꯑꯗꯣꯝꯅ ꯋꯥꯍꯩ ꯈꯔ ꯊꯥꯕꯤꯒꯅꯤ ꯁꯤ ꯑꯄꯦꯛꯁ ꯂꯣꯟꯆꯔ ꯍꯥꯏꯁꯤ ꯁꯤꯗ ꯊꯥꯔꯁꯨ ꯌꯥꯔꯦ ꯑꯄꯦꯛꯁ ꯊꯥꯕꯗ ꯁꯨꯝ ꯃꯁꯥꯅ ꯁꯨꯝ ꯑꯄꯦꯛꯁ ꯂꯣꯟꯆꯔ ꯍꯥꯏꯅ ꯊꯣꯛꯂꯛꯑꯦꯀꯣ ꯁꯤꯗ ꯑꯄꯦꯛꯁ ꯂꯣꯟꯆꯔ ꯆꯪꯕꯤꯔꯣ
तो मतमसिदा अदोम डाउनलोड तौबियोगो खरा कन तौबा चुमना फंगदबा वेबसाइट अमदा चंगबियो सिगी वेबसाइट से चंगसिन बिरो अपेक्स लॉन्चर से डाउनलोड तौबिरो सिदा अदो करमबदा सिनागे सि गूगल क्रोम दम सिना बिरो सुमाना डाउनलोड तौबि तो सिदा थोला एको डाउनलोड एपीके ना सि अपेक्स लॉन्चर सि डाउनलोड अन चंगसिन बिरो तो अदुई मतुंग दा डाउनलोड फ्रॉम सिक्योर सर्वर आइसी से चंगसिन बिरो तो यारे सी ओके तौबिरो तो डाउनलोड तौरे अदुगा मसी कदाइदे यावबगे हैदु डाउनलोड तौरि बसी पोटसी कदाइदे यावबगे हैदु उबो फंगैरो को मतंग सिदा कदाइदे यावगनी है मतमदा सि बैक तौथोकपिरो बैक तौथोकपिरो अदुम अदुगा सिंथाबिरगा सिदा ngasai apex launcher ana thigiba mafamji asidaida mu download ana thibiro download hana d o w to thakba to se download an thola eko se download se sanction bio to hojiki aina download tori pot to sidi yaung lere sida hojik ma hojik download tori ko loidri si loibaga install to biga damni auding I miner se ai ngaktang video si swaida leban jage hojik loire download to loi khre ko no open hana thari basi open na nambiro si install to bagi permission ni re install to biro install nambiro sa apex launcher si hojik install to grani ko aduga masi mi account si ko khini haiba nate ko mi account si masi kai na banate aina tawjari basi mi account si na kari gumba lock targa lagi ba taraba phone si सिजिनबगी पाम्बै से अम फाउ लेखलक्तर मतमदा सुमाइना तौबियो फोन से अदुम नुंगाइना सिनगनी से ओपन तौबिरो तो एमआई अकाउंट ना करीमा हांगबे याद्रबो फोन सिंगसु दुदा तौबिगदमने को से तो हुजिक यारे को से कैसे तौद्रे से नुंगाइना तो अदोंगी फोन से आइदि कंटेक्ट कॉल तौबा मेसेज आदि गेम सानगेरा वीडियो येंगेरा लोइनी यारे नेट हांगना तो प्ले स्टोर ब्राउजर यदि यूट्यूब येंगेरा लोइनी यारे अदुबु एमआई अकाउंट सि हांगिबदि नते सिगी नोटिफिकेशन बार मथकी जि चिंथाबा यारोय मतम सिदा तो मा यारोय सि अदुगा फोन सि हानगी दुगा चप माना नुंगाइना दुम सिनबदि यानी अदुगा सिगी सिंथाबा सिदंग यारोय हाइबवानी सेटिंग द चंगबियो सेटिंग अदुम लैगनी को चप माने अमसिना नोटिफिकेशन बार दगी सिनबदु यारोय हाइबवानी तु सेटिंग लोइन उ हंगनी लोइनी यानी अदोम तौनिंग थबक खुदिंग लोइन यागनी हाइबो फमजै थमजरी अदना सिनी अइना ngasi aduga mi account si matau karam na thugai gadage haibudi atopa video amda I uchage ngasi gisna mi account thugai bagi natte mi account na phone si pura lock targa changba yadana leigiba taragadi ekhoina matau karam na phone si adum sinaba yaba mong da sinagani haibuduni aina ngasi ucharibsi aduni aduga mi account thugai bai de mathangi video da semjarake yare si yengbiu tu nungaina loina call tauge su yani loini yani karima sidaida सोय ngam am भौलै ते चा माने हानि फोन दुग चा मानन सिनबि याइ कैमरा नमगे लोइन याइ सिदा कैमरा नमगे सु लोइन यानि तो लोइन यानि कैमरा नमगेरा सिने मसी खंगबि होरो सि नुमाइना करिगुम्बा एमआई अकाउंट ना पल्लगा पुरा लैगि तारदि सिमाइना सिजिनबि हो हाइबो वफमजे थमजरी वीडियो बु लाइक तो शेयर तो काउबि के नोमदि हाबिनिंग वफम सिंग लैबदा कमेंट बॉक्स ते बिरो हाइबो वफम सि थमजरी अदुगा टेक वीडियो चांग नाइनि येंगनबगिदमक आइगी येंगसिन जिखाउसि मणिपुर हाइब चैनल सिबु सब्सक्राइब तौसिनबे वफम थमजरगा वीडियो से मतंग लोइसिनजरगी बाय बाय